ngara Kuki narco terrorist na Kangpokpi district amadi Imphal West district ka tainariba Tairen Pokpi maning amadi Phayeng ka tainaba mafamsingda nongmai ron kaya kapsinduna landarakre maduda khulngakpa sing amadi mafam aduda laiba security force sing maikaidagi su khuthanduna nongmai kapki hojik phawbagi oinadi thodok aduda aso apan yawbagi pawdi leite haire nupi angang taru hatkibagi mayokta wakalakpa case da home ministry ga pakhum moina Manipur gi irang laksinbadi constitution ni matungina state ki subject ni haina phungdorakre kamalbabu bu thigatna ba semkiba committee na hapta ani gi manungda quarter report lankhatore khangalakre laimakhongda leiba 57 mountain division gi campus tagi mangkiba laisram kamalbabu ge langla langjin sing thijinniba semkiba committee na huje thigalibagi report sing sayolani gi manungda amurak high court of Manipur gi registrar general da lankhalakani haina court committee gi mihutsinga thamlakre Manipur high court na Licypriya gi Facebook thinkibagi mayokta meta da notice issue tawna bakhangan khre loina na government gi site tagi so kari maram gi damak Licypriya gi Facebook account thinkibano habadu warol khara thamlakle Manipur State Commission for the Protection Child Right Manipur lenga ki commissioner hongi mathakta issue tawkiba notice amagi matungina Manipur lenga na Licypriya kangujong ki Facebook account thingziliba se jiribamda imung amagi angang nupi macha ani yauna mioi taruk tamthina Kuki na hat ki bathodo adu aran paune madu la na Licypriya na maha ki Facebook account da autopsy amadi postmortem report yaudana share tawke loina na matamdogi jiribam gi OC ibo tombina tawriba afaba thabak kayada Licypriya na maha ki Facebook account da thagat pa wahi phongdokpana officer adugi punsida khudong thialakpa yai loina na Licypriya gi post kayana other community Kuki gi mabung ni nungai roi da wafang pya phongdo e haina su Manipur lenga ki makai dagi phongdoke loina na Licypriya na aran bu yumpham yaw da paw kya share tawi haina su palle madugi damak emergency order ama home department Ministry of Information and Technology da thaduna India manung da Licypriya gi Facebook thinjin na bakhangan khibani Licypriya na su Manipur Chief Minister and Biren Singh gi pungning sing sinduna maha ki Facebook account thingjin bana official work kaya da problem oire athuba matam da hangdok pina bakhiyarak appeal tawbo laikhrabani haide amarom da Licypriya da Hyderabad da Democratic Sangha amadi Malem gi maming leiraba car company ama oiriba Mercedes Benz na Swami Agnivesh Change Maker Award 2024 piduna ikai khumna utkadori haide Congress ki MP Bimol Akoijamna Manipur ki Lok Sabha da Maitai Singbo ST list salhanaba kari step amadi process lairage hangbada Ministry of Tribal Affairs na state government recommendation amadi propose toroglaba kanda khanagadabani haina pakum pirakre kanagumbagi pressure makhada laibaki maru oiba issue sing compromise tawdanaba Chief Minister na DC sing da akano pakta pikre hojik oidaba Manipur ki law and order ki phiba masina state asigi border amasung athapa mafam da mathau tawriba deputy commissioner amasung district administration ki officials sing na awaba phibam kayam thengnarabasu kanagumbagi pressure da maru oiba issue sing compromise tawba amade homduna charhanba yaroi haina Chief Minister N Birena phongdokre